US President Donald Trump ki maiki Gaza hairiba akai atoitana thallaba mafam asigi oiba Palestinian miyosing asigi relocation gi oina tawraba plan adu maithikraba matungda hauzik Israeli Prime Minister Benjamin Netanyahu ki maiki makha samthanabagi namakta amuk honarakli matam kharagi mamangda chahi helaklava Israel amasung Hamas ki oiba landfam asida ceasefire laktuna landfam aduna khara taptharakpa matam aduda nauna elect tawrakiba US President Donald Trump ki maiki akai atoitana thallaba semjinbada aduki matik yamlaba matam amasung paisa changadoriba Gaza hairiba haujiki oiriba fibam asibu nahuna semgatnabagi damakta matam khara Gaza da leiriba Palestinian miyosing asibu atopa mafam amada relocate tawnabagi damakta wafam amakak thamkibani samudraga thangnaduna leiriba Palestine gi Gaza hairiba street budget asibu US President billionaire Donald Trump ki maikeidagi phongdorakiba plan adugi matung inna hairiba mafam asisu US ki Florida gumna fajahangani haiba wafam adu thamkibani adu maki maikeidagi wafam adu phongdokchaba taragasu Palestine da leiriba miyosing adugi maikeidagi Gaza da leiriba miyosing gi maikeidagi makoigi maram asi thadoktuna chatpa ngamloi haiba wafam aduga loina maki maikeidagi hondoktuna atopa country da puthoknabagi damakta phongdokluba country sing aduna su yaraktabadagi hairiba wafam asi mai pakpa ngamkidabani Trump's plan aduna mai pakidraba matung asida hauzik Israeli Prime Minister Benjamin Netanyahu gi maikeidagi Gaza Strip ta hauzik leiriba nupi angang amasung micham singlan asida yaujadaba sing asina karigumba mafam adu thadoktuna atopa safagadaba mafam amada tasengna chatningba taragadi makoibu chathangani haibki oiba plan amu pukhattuna Gaza da leiriba miyosing asi relocate tawnabagi damakta process amamuk yamna kana puthorakli plan asigi matungina hauzik Gaza hairiba mafam asida leiriba landfam asina maram oiduna akai atoitana thanbadagi lau singusu tawba yadaba karigumba hiram amatagi thabak singsu tawba yadabana chana thaknabagi oiba polam asisu atopa country sing amasung United Nations chingba international organizations sing asigi maikeigi tharakliba h asida tangjaduna hingliba isam samna hairaga mafam asida leibada tungi oiba punsigi oiba fisher amata udaba misam praja sing asigi maikeigi atopa landfam asigi oiba chithengsu fangoidaba aduga makoigi oiba punsigi oiba anau opportunity tasengna yeningba taragadi Israel gi maikeigi sinduna South Sudan gi oiba region asida miyosing asibu lehengani haibagi oiba wafam ama phongdorakli 2011 da Sudan hairiba country asidagi Northern Thangmada leiriba majority oina Muslim ki puruk ki oiba miyosing khundaduna leiba mafam asidagi tokhaiduna Christian majority oina leiriba Southern Sudan haina tonganba ningtamba country oina leikriba Southern Sudan gi oiba mafam asidani hauji Israel ki maikeidigi Gaza dagi puthorakadoriba miyosing asi thamnabagi damakta camp sing hangani haiduna thamliba asi Israel gi maikeidigi South Sudan asibu khalakliba asigi maruoiba maram asina South Sudan haiduna ngasi aikoina Kangliba country asina ningtamba fanglakpada Israel hairiba country asigi maikeigi makoigi oiba Mossad amasung military gi oiba yamna chawba mateng amakhak tawki maram asina South Sudan amasung Israel hairiba country enigi oiba mari asi adumak chetna laklibani South Sudan hairiba country asi Sudan dagi ningtamba fangjaba taraga hauji country asigi oina leiriba financial gi oiba fibam asi aduki matik yamna awaba crisis kaya amatana thanduna leiriba country amakhakni maram aduna hairiba country asi hauji International gi oina leiriba organization amasung atopa country sing asigi oiba senfam sing gi oiba et yamna mathau tariba country amakhakni maramaduna South Sudan gi maikeigi Israel pukhalagriba plan asida makoina yaba taragadi Israel amasung USA gi maikeigi kariguma mateng karadi South Sudan da phangadoribani maruoina international gi oina leiriba organization sing asisu US na control tawbanina adumak achoba mateng kaya ama South Sudan gi oina leiriba fibam asibu improve tawnabagi damakta piraknabagi maram ama oigedoribani Benjamin Netanyahu gi oiba anova plan asina mai pakpa taragadi South Sudan amasung Israel hairiba country animaki oina win-win situation ama fangadoribani hauji fawbagi oina Israel gi maikeigi Benjamin Netanyahu na puthorakliba Gaza gi miyosing asi relocate tawnabagi oiba plan asida South Sudan gi oiba civil society organization amasung miyoi kharagi maikeigi South Sudan asi dumping area natte haiduna yaningdabagi wafam kharadi adumak phongdokpasu adumak uri Nakalamaromda Gaza da leiriba miyosing asigi maikeigi makoigi maram asi thadoktuna kayamuk yamna chatninglamgadoribage tasengna chatningba yauragasu kayamuk yamna thauna thokna ngamgadoribage haibasisu achaubo hang amohina adamak leitabadi natte hauji Israel hairiba country amasung Benjamin Netanyahu gi oina leiriba lenga asi malem asigi leiriba country kayasing asigi maikeidigi makoina Gaza da chathariba crime sing asigi damakta nomagi yadaba hengalaklibani mahaka matam amada punna chapinaramba country kaya amana fawbang asi phongna thoraktuna mahaki oiba lenga asibu Israel bi yamna kana singnarakli France tagi hauraga mathang Europe ki oiba country kaya amagi maikeidigi
ꯑꯊꯨꯕ ꯃꯇꯝꯗ ꯄꯦꯂꯦꯁꯇꯤꯟ ꯑꯁꯤꯕꯨ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯔꯛꯂꯅꯤ ꯍꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡ ꯑꯃꯗ ꯀꯦꯅꯦꯗꯥꯗꯒꯤ ꯍꯧꯔꯒ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯐꯥꯎꯕ ꯄꯦꯂꯦꯁꯇꯤꯟ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯕꯨ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯁꯤ ꯍꯧꯖꯤꯛ ꯏꯖꯔꯦꯂꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯦꯗꯁꯤꯡ ꯆꯪꯍꯟꯗꯅ ꯊꯝꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯔꯣꯟꯕꯤ ꯃꯃꯥꯗꯒꯤ ꯍꯧꯔꯒ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯐꯥꯎꯕ ꯏꯖꯔꯦꯜꯅ ꯊꯤꯡꯖꯤꯜꯂꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯆꯥꯛ ꯇꯥꯡꯕ ꯑꯃ ꯊꯣꯛꯄꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯏꯁꯤꯡ ꯐꯥꯎꯕ ꯊꯛꯅꯕ ꯂꯩꯇꯕꯗꯒꯤ ꯅꯣꯡꯃ ꯀꯥꯡꯗꯅ ꯁꯤꯔꯤꯕꯅꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜꯅ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯀ꯭ꯔꯥꯏꯝ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯗꯨꯕꯨ ꯂꯦꯞꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯏꯖꯔꯦꯂꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯦꯌꯔ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯂꯥꯛꯂꯤꯕ ꯑꯁꯤꯗ ꯍꯃꯥꯁꯇ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯂꯥꯏꯁꯤꯡ ꯌꯥꯎꯁꯤꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯊꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯊꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯈꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯑꯊꯤꯡꯕ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯂꯨꯕ ꯇꯥꯔꯒꯁꯨ ꯇꯁꯦꯡꯅ ꯊꯤꯡꯕ ꯑꯗꯨꯒꯤ ꯑꯣꯏꯕ ꯏꯕꯤꯗꯦꯟꯁ ꯑꯗꯨ ꯂꯣꯏꯅꯃꯛ ꯄꯨꯊꯣꯔꯛꯂꯕꯅꯤꯅ ꯍꯧꯖꯤꯛ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯆꯦꯟꯐꯝ ꯂꯩꯇꯅ ꯌꯥꯝꯅ ꯂꯨꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯈꯠꯂꯛꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯁꯣꯂꯨꯁꯟ ꯑꯃꯒꯤ ꯑꯣꯏꯕ ꯃꯥꯏꯀꯩ ꯑꯃꯗꯅꯤ ꯃꯍꯥꯛꯅ ꯄꯨꯔꯤꯕ ꯑꯁꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯒꯥꯖꯥꯗ ꯂꯩꯔꯤꯕ ꯋꯥꯔꯦ ꯍꯥꯏꯔꯤꯕ ꯂꯥꯟ ꯌꯥꯎꯖꯗꯕ ꯑꯉꯥꯡ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯒꯥꯖꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯩꯁꯨꯝ ꯁꯪꯒꯨꯝꯂꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯁꯥꯐꯅꯕꯒꯤꯗꯃꯛꯇ ꯇꯁꯦꯡꯅ ꯃꯈꯣꯏꯅ ꯆꯠꯅꯤꯡꯕ ꯇꯥꯔꯒꯗꯤ ꯁꯥꯎꯠ ꯁꯨꯗꯥꯟꯗ ꯄꯨꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯒꯤꯗꯃꯛꯇ ꯂꯥꯏꯕꯛ ꯌꯦꯡꯂꯨꯔꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯀꯗꯧꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯒꯤ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯂꯥꯟ ꯌꯥꯎꯗꯕꯁꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏꯕꯨ ꯃꯊꯛꯇ ꯆꯩꯅꯥ ꯄꯤꯕ ꯑꯁꯤ ꯄꯥꯝꯕ ꯅꯠꯇꯦ, ꯌꯥꯗꯕꯗꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯍꯃꯥꯁ ꯊꯦꯡꯅꯅꯕꯒꯤ ꯍꯣꯠꯅꯕꯗ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯂꯧꯈꯠꯄꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯨꯝꯂꯕ ꯑꯋꯥꯕ ꯑꯁꯤꯗ ꯂꯩꯅꯤꯡꯗꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯑꯅꯧꯕ ꯑꯃ ꯁꯤꯟꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯗ ꯂꯥꯟ ꯄꯥꯝꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯠꯄꯤꯈ꯭ꯔꯣ, ꯂꯥꯟ ꯊꯦꯡꯅꯒꯦ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯑꯗꯨꯃꯛ ꯊꯦꯡꯅꯍꯧꯔꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯗꯨꯗꯅꯤ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯑꯁꯤ꯫ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯁꯤ ꯇꯁꯦꯡꯅ ꯒꯥꯖꯥꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯒꯤꯗꯃꯛꯇ ꯂꯥꯏꯕꯛ ꯌꯦꯡꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯅꯤ ꯍꯥꯏꯗꯨꯅ ꯀꯌꯥ ꯑꯃꯅ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯀꯌా ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤꯅ ꯒꯥꯖꯥꯒꯤ ꯑꯣꯏꯕ ꯂꯝ ꯑꯁꯤ ꯃꯨꯟꯍꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯕꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯅ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯅ ꯄꯦꯂꯦꯁꯇꯤꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯅꯤꯡꯇꯝꯅ ꯆꯨꯁ ꯇꯧꯕ ꯌꯥꯕꯒꯤ ꯑꯣꯞꯁꯟ ꯑꯗꯨ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯤꯑꯣꯏ ꯈꯔꯗꯤ ꯑꯗꯨꯃꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯕꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯔꯛꯀꯗꯕꯅꯤ꯫ ꯂꯥꯟꯐꯝ ꯑꯁꯤꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯤꯆꯝ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯕ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯋꯥꯕ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯏꯖꯤꯞ ꯇꯝꯅ ꯆꯦꯟꯊꯣꯔꯛꯄ ꯀꯌꯥ ꯑꯃ ꯌꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯒꯦꯠ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯕꯅ ꯉꯁꯤ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯗꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤꯕꯅꯤ꯫ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯁꯤꯕꯨ ꯌꯥꯗꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯖꯤꯞ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯊꯣꯔꯛꯂꯤ꯫ ꯂꯥꯟ ꯑꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗꯁꯨ ꯄꯦꯂꯦꯁꯇꯤꯟꯗꯒꯤ ꯏꯖꯤꯞ ꯇꯝꯅ ꯆꯪꯁꯤꯜꯂꯛꯀꯦ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯏꯖꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯈꯤꯕ, ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯕꯣꯔꯗꯔ ꯑꯁꯤ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯗꯨ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯁꯥꯎꯠ ꯁꯨꯗꯥꯟꯗ ꯄꯨꯔꯛꯇꯨꯅ ꯊꯝꯕ ꯇꯥꯔꯒꯁꯨ ꯅꯥꯔꯣꯟꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯏꯖꯤꯞꯇ ꯀꯌా ꯑꯃ ꯆꯪꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯑꯗꯨ ꯂꯩꯕꯅ ꯏꯖꯔꯦꯜꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯏꯖꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯐꯝꯁꯤꯡ ꯍꯧꯖꯤꯛ ꯑꯗꯨꯃꯛ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯒꯥꯖꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯂꯦꯁꯇꯤꯟꯕꯨ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯔꯛꯄ ꯈꯛꯇ ꯅꯠꯇꯅ ꯅꯣꯔꯋꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜꯗ $2 ꯇ꯭ꯔꯤꯂꯤꯌꯟ ꯂꯣꯝꯒꯤ ꯃꯃꯜ ꯑꯣꯏꯒꯗꯕ ꯏꯟꯚꯦꯁꯠꯃꯦꯟꯠ ꯇꯧꯗꯨꯅ ꯊꯝꯂꯝꯕ ꯅꯣꯔꯋꯦꯖꯤꯌꯟ ꯋꯦꯜ ꯐꯟꯁꯤꯡ ꯑꯁꯤ ꯋꯤꯗ꯭ꯔꯣ ꯇꯧꯗꯨꯅ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯒꯥꯖꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯂꯝꯂꯤ꯫ ꯍꯧꯖꯤꯛ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯥꯖꯥꯗ ꯂꯩꯔꯤꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯂꯥꯟ ꯄꯥꯝꯖꯗꯕꯁꯤꯡ ꯑꯁꯤ ꯔꯤꯂꯣꯀꯦꯠ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯄꯥꯛꯂꯣꯏ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯇꯝꯕ ꯉꯝꯗ꯭ꯔꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯥꯒꯤ ꯃꯔꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯍꯥꯏꯕꯁꯤ ꯀꯅꯥꯃꯠꯇ ꯄꯥꯝꯅꯗꯦ꯫ ꯑꯗꯨꯕꯨ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯉꯁꯤꯗꯤ ꯇꯥꯡꯒꯣꯏ ꯑꯣꯏꯅ ꯂꯩꯔꯕ ꯑꯀꯥꯏ ꯑꯇꯣꯏꯇꯅ ꯊꯜꯂꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯐꯝ ꯑꯁꯤꯕꯨ ꯔꯨꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯍꯃꯥꯁ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯖꯔꯦꯜ ꯃꯨꯠꯊꯠꯇ꯭ꯔꯤꯕ ꯃꯈꯩ ꯃꯈꯣꯏ ꯂꯥꯟ ꯑꯁꯤ ꯂꯦꯞꯂꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯊꯦꯡꯅꯗꯨꯅ ꯂꯩꯒꯅꯤ꯫ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯟꯗꯅ ꯂꯥꯟꯐꯝ ꯑꯁꯤ ꯑꯗꯨꯃꯛ ꯊꯦꯡꯅꯕꯅ ꯑꯆꯧꯕ ꯂꯥꯟꯕꯨꯡ ꯑꯃ ꯑꯣꯏꯅ ꯃꯇꯝ ꯀꯨꯏꯅ ꯑꯗꯨꯃꯛ ꯂꯩꯔꯒꯗꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯇꯁꯦꯡꯅ ꯆꯠꯅꯤꯡꯕ ꯀꯌꯥꯝ ꯌꯥꯎꯔꯛꯀꯗꯕꯒꯤ ꯆꯠꯅꯤꯡꯅ ꯍꯃꯥꯁꯀꯤ ꯑꯀꯤꯕꯅ ꯆꯠꯇꯕ ꯅꯠꯇ꯭ꯔꯒꯅ ꯃꯔꯝꯗꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯆꯠꯇꯕ ꯀꯌా ꯑꯃ ꯂꯩꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯒꯥꯖꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯔꯤꯂꯤꯁ ꯄꯣꯏꯟꯠ ꯑꯣꯐ ꯚ꯭ꯌꯨꯗ ꯌꯦꯡꯕ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ
ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯕ ꯌꯥꯎꯔꯤ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯐꯣꯡꯗꯣꯛꯂꯤꯕ ꯑꯥꯔꯒꯨꯃꯦꯟ ꯑꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯥꯖꯥꯒꯤ ꯑꯣꯏꯕ ꯏꯁꯨ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯁꯣꯂꯨꯁꯟ ꯑꯁꯤ ꯏꯖꯔꯦꯜꯁꯨ ꯍꯃꯥꯁꯁꯨ ꯑꯗꯨꯒ ꯍꯦꯖꯕꯣꯂꯥ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅꯃꯛ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯃꯍꯨꯡꯗ ꯍꯟꯖꯤꯟꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯄꯦꯂꯦꯁꯇꯤꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯨ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯏꯁꯨ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯂꯣꯏꯒꯗꯕ ꯅꯠꯇꯦ꯫ ꯆꯞ ꯃꯥꯟꯅꯅ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯃꯥꯁ ꯑꯃꯁꯨꯡ ꯍꯦꯖꯕꯣꯂꯥꯁꯤꯡ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜ ꯃꯨꯊꯠꯀꯅꯤ ꯍꯥꯏꯕꯅꯤꯅ ꯃꯈꯣꯏꯁꯨ ꯑꯗꯨꯃꯛ ꯉꯝꯅꯕ ꯂꯥꯟꯊꯦꯡꯅꯒꯗꯧꯔꯤꯕꯅꯤ꯫ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯝꯗꯝ ꯑꯁꯤ ꯃꯈꯣꯏꯅ ꯑꯣꯏꯗ꯭ꯔꯤꯕ ꯃꯈꯩ ꯀꯩꯗꯧꯅꯨꯡꯗ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯂꯣꯏ ꯑꯗꯨꯃꯛ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄꯥꯟꯗꯝ ꯑꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤꯅ ꯅꯥꯀꯜ ꯑꯃꯗꯒꯤ ꯂꯧꯊꯣꯛꯂꯒꯁꯨ ꯅꯥꯀꯜ ꯑꯃꯗꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯄ ꯉꯝꯕꯒꯤ ꯑꯣꯏꯕ ꯄꯋꯥꯔ ꯑꯗꯨ ꯂꯩꯇꯕꯅꯤꯅ ꯔꯤꯌꯦꯂꯤꯁꯇꯤꯛ ꯑꯣꯏꯕ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯗ ꯌꯦꯡꯕ ꯃꯇꯝꯗ ꯂꯥꯟ ꯄꯥꯝꯖꯗꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯥꯟ ꯑꯁꯤ ꯊꯣꯛꯀꯅꯤ꯫ ꯆꯞ ꯆꯥꯕ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤꯅ ꯃꯈꯣꯏꯅ ꯆꯠꯅꯤꯡꯕ ꯇꯥꯔꯒꯗꯤ ꯆꯠꯅꯕꯒꯤꯗꯃꯛꯇ ꯑꯣꯞꯁꯟ ꯑꯃ ꯄꯤꯔꯤꯕ ꯑꯁꯤ ꯑꯆꯧꯕ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯊꯝꯅꯔꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯔꯝꯗ ꯃꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯔꯩꯕꯥꯛꯅꯤ꯫ ꯐꯅ ꯑꯋꯥꯕ ꯅꯪꯂꯕꯁꯨ ꯁꯤꯔꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯖꯒꯦ ꯍꯥꯏꯕꯁꯨ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨ ꯑꯗꯨꯁꯨ ꯀꯩꯗꯧꯅꯨꯡꯗ ꯂꯥꯟꯕ ꯌꯥꯔꯣꯏ꯫ ꯐꯤꯚꯝ ꯑꯁꯤꯗꯅꯤ ꯅꯥꯀꯜ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯕ ꯅꯥꯀꯜ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯂꯥꯟꯊꯦꯡꯅꯕꯗ ꯃꯤꯆꯝ प्रजा ꯀꯌꯥ ꯑꯃ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯉꯁꯤ ꯐꯥꯎꯕ ꯊꯋꯥꯏ ꯊꯥꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯄꯦꯂꯦꯁꯇꯤꯟꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯣꯏꯕ ꯅꯥꯏꯗꯕ ꯁꯔꯀꯜ ꯑꯃꯗ ꯂꯨꯞ ꯑꯣꯏꯅ ꯑꯗꯨꯃꯛ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤ